Nong leptana chupana maram oiraga Nagaland gi Chakabama Kidima-Dagi Manipur gi Mau tariba bypass road ki fivam hena soksin khibadagi pochai puba gari shing makhatana lanba yaroidabagi fivam da leire hari lambi asida gari lanthok lansin yanabagi dama bypass road asi Manipur Drivers Association amasung masiga chatminariba loop singna ngasidagi hauraga numit mari ni chupna semjillagani loinana lambi semjillingai manungda achauba gari shing lanbi ganu haina drivers singda appeal tawrakli Imphal da laiba Manipur Drivers Association ge office ta Paumi Shinga unabada Lubasi ki General Secretary Sanjay Khetri Mayumna National Highway number 2 gi Fishamada haukiba me kuntrama thoida achauba landslide thoki masina maram oiraga North East Federation of Trade Union ge makhada Manipur Drivers Association yauna masiga chatminariba tongan ba loop singna bypass road asi semduna nongmada changtaba yadraba pochai puba gari shing Manipur da pusinduna lakibani adubu nongching gi phibam fattabana maram oiduna bypass road asigi phibam hena soksin khibani loinana Fishama gi lambi semjiliba asisu matam kuina changadabana bypass road asi ningthina semjinduna pochai puba gari shing lepa laitana pushilaknaba hotnariba asida mateng pangbiu hainasu appeal tawrakli हारिब लंबी असी नोंगना लेप्तना सुसनबना मरम ओरगा गाड़ी सिंग खाली चपबु ओरो लोड लाकबु ओरो मसिदा खुदोंग सादब कया अमा मायोंगनाबा लंबी सिदा गाड़ी नमझनबा पुथाबा इबन वरे लाइबक थिबिदिग हाइदोकना चिंगबा यापसलकना मरम ओरगा गाड़ी सिंग असिबु मखाताना नुंगाइना याइफाना टेक्ता कायदाना मागी मागी पंथुंगबम जौनबा खोना सी हाइबगी वखलोन अमदा मतम खरनिगी ओइना ngasiदगी थारगा लाकदोबा नुमि मरिनी फोकिदी सपीरिबा गाड़ी सिंग खाली बुरो लोड पुरो लंबी परिंग असिदा लेपिउ हाइना गाड़ी की ड्राइवर सिंग अमसो ऑनर जी के मफमदा मणिपुर ड्राइवर एसोसिएशन ना नुलुक्सरी